everyone, welcome back to my YouTube channel. Mayam ngasidi ningol chakaubagi airuk numitni ado aigidi kwa ngasise oina chakaurani aduga mayamgidi nahana ahanba numitana kwa chakauramani ado aigise matam leitabadagi kwa ingangsu leibanina ina jumda kharani leiraga sigi manungsida adum chakaurani ado ise laigi ko lei katnanaba khara hekpani ado asigi nimachugi ko aparajita leisisu yam phajabani ado asisu hekhige laida katnabagi jumda panbani abasum asise lei myamse aduga ai leikha miyama ko khara machugi khara hekchare laida kananabagi aduga ayujikse ko ngasidi ningol chakaubanina aina ko dress se sumaina meg naibiga indifiga sumaina ligna chom tawraga ko nasise adum setke tawbani adum ningol chakauba numitnina aduga sina laida katnanabagi siga kaboka chempakase chinigase ko aina tadi taraktare adum leire aba aduga lai hairuksiga leire apel komla dagi haiguruga jaure aduga misti kharaga tawre asumaina sum khara laida oina dum kallani ngasigi ningol chakaubase mayam ayudi losanba loire ado ingrisu inle ngasise ado di lai khuramani lai khuram loiraga amuk thenganasi mayam asikai sida janthariba lei anise ko jamna phajaiaba aduna isa itenta asi manaksida ngahak adum ngamjabani phajabasida manchuse aduga mayam ayujikse ko lai khuramge aina tawrini ado laigi thaurang tawriba kholibase punamang palemna oina tawre aduga ina laise ko khuramme aduga video se nambirise inau nupina nambirini aba mangonda oina nambiu haina namhalle mangonda ado ai ujil mapani laimu khurumge na chalini mama pamigil lang, mama manak lang. Losanba loire ado asise khujingi lei mayam ni kalemna thajaba lei natani sisu sigasu leire asigana angoba leire adugagi sigana angangba su leire nasaina hekhiba leiduni phajabani asisu mayam
ꯃꯌꯥꯝꯩꯅ ꯉꯁꯤꯁꯦ ꯀꯦꯔꯤꯁꯦ ꯗ꯭ꯔꯦꯁꯁꯦ ꯀꯣ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯉꯁꯤꯁꯦ ꯀꯦꯔꯕꯅꯤ ꯑꯗꯣ ꯁꯤꯗ ꯅꯥꯆꯣꯝ ꯊꯦꯠꯂꯦ ꯑꯩꯌꯥ ꯁꯦ ꯗꯨ Kekot toro kekot. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯑꯃꯨꯛ ꯍꯣꯡꯗꯣꯔꯦ ꯁꯤꯅ ꯁꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯦ ꯉꯁꯥꯏꯒꯤꯗꯣꯀꯣ ꯀꯨꯏꯅ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛ ꯅꯤꯅꯤꯐꯤ ꯇꯧꯔꯒ ꯀꯨꯏꯅ ꯁꯦꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯦꯠ ꯑꯃ ꯑꯗꯨꯝ ꯁꯦꯠꯆꯔꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯤꯅꯀꯣ ꯑꯩꯅ ꯉꯥꯛꯇꯪ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯤꯗ ꯃꯥꯁꯨ ꯀꯟꯅ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯑꯒꯀꯣ ꯑꯃꯨꯛ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯀꯠꯄꯁꯤꯡꯁꯦ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯄꯥꯏꯅ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯁꯤꯒ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯉꯥ ꯃꯆꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤꯒ ꯁꯤꯡꯖꯨꯒ ꯊꯕꯤꯒ ꯁꯤꯒ ꯂꯩꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯅꯕꯨꯗꯤ ꯇꯧꯍꯟꯗꯔꯦ ꯆꯥꯕ ꯉꯝꯅꯣꯏꯅ ꯑꯗꯨꯒ ꯆꯥꯍꯧ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯆꯥꯛ ꯑꯃ ꯊꯣꯡꯉꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯂꯩꯔꯦ ꯑꯊꯨꯝꯕꯒꯤꯗ ꯗꯣꯏ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯔꯁꯒꯨꯜꯂꯥꯁꯦ ꯑꯁꯤꯒ ꯇꯧꯔꯦ ꯑꯗꯣ ꯄꯂꯦꯝꯅ ꯈꯥꯏꯗꯣꯛꯏꯅꯦꯕ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯅꯅꯕꯒꯤ ꯑꯗꯨꯒ ꯑꯁꯤꯁꯨ ꯗꯣꯏꯅꯤ ꯑꯗꯣ ꯁꯤꯅ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯄꯥꯟꯊꯧ ꯆꯤꯅꯤ ꯌꯥꯎꯗꯕ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯁꯨ ꯂꯩ ꯏꯅꯥꯎꯅꯨꯄꯤꯁꯦꯀꯣ ꯃꯥ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯚꯤꯗꯤꯑꯣꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯝꯒꯅꯨ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯝꯗꯔꯦ ꯑꯗꯨꯒ ꯑꯁꯤꯒꯅꯀꯣ ꯄꯥꯟꯊꯧꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯖꯔꯦꯕ ꯑꯗꯣ ꯄꯥꯟꯊꯧꯁꯨ ꯀꯟꯅ ꯆꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯥꯔꯅꯤ ꯑꯁꯤꯒꯅꯀꯣ ꯏꯅꯥꯎꯅꯨꯄꯥꯁꯨ ꯀꯟꯅ ꯆꯥꯛ ꯆꯥꯔꯤ ꯃꯥꯁꯦꯀꯣ ꯑꯩꯈꯣꯏ ꯗꯣꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯃꯊꯟꯇ ꯄꯣꯛꯆꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯎ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯀꯟꯅ ꯆꯥꯛ ꯆꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯅꯤ ꯍꯥꯎꯕ꯭ꯔꯣ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ Hào bơ Misti hào bơ Bay đó Mini Mini Matan ko may tawari.
ꯅꯪ ꯆꯤꯡꯁꯜꯂꯨꯔꯒ ꯄꯥꯔꯦ ꯅꯪꯒꯤꯗꯣ ꯉꯥ ꯊꯣꯡꯕ ꯄꯨꯔ ꯄꯥꯔꯦ ꯍꯥ ꯑꯃꯁꯦ ꯉꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯍꯩꯔꯨꯛꯁꯦ ꯀꯣ ꯂꯥꯏꯗ ꯀꯠꯈꯤꯕ ꯍꯩꯔꯨꯛꯁꯦ ꯀꯣꯝꯂꯥ ꯑꯄꯦꯜ ꯂꯐꯣꯏ ꯇꯧꯔꯒ ꯀꯣ ꯆꯥꯅꯕꯒꯤ ꯀꯣ ꯄꯂꯦꯝꯅ ꯁꯦ ꯀꯣꯛꯄꯤꯔꯦ ꯑꯗꯣ ꯍꯩꯔꯨꯛꯁꯦ ꯆꯥꯔꯅꯤ ꯆꯥꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨꯀꯣ ꯂꯥꯏꯒꯤ ꯍꯩꯔꯨꯛꯁꯦ ꯆꯥꯔꯦ ꯁꯟꯗꯥꯁꯨ ꯑꯣꯏꯁꯜꯂꯦ ꯑꯗꯣ ꯗꯈꯤꯅꯥ ꯇꯧꯕ ꯈꯣꯠꯄꯁꯦꯀꯣ ꯑꯩ ꯉꯁꯤꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯀꯣꯟꯅ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯎꯠꯆꯔꯛꯑꯒꯦ ꯑꯩꯗꯤ ꯈꯔꯅꯤ ꯁꯨꯝ ꯂꯩꯗꯣꯏꯅꯤꯅ ꯉꯁꯤ ꯍꯜꯂꯣꯏꯗꯕꯅꯤꯅꯀꯣ ꯌꯨꯝꯗ ꯑꯗꯨꯅ ꯀꯣꯟꯅ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ